ngasi numida wairam phongkhiba tungan ba manipuri siphongsinga masum thokhiba thawdo wathoksingdagi maruoibi I pausung myamda thamjagi ahanbada kangla paudagi lokucharaga security advisor pham thatok phamthui DGP oibi yaba manipuri masa leina mitop amana DGP ohenba haibasi miyamgi right matpani nganbi apunba manipur kanba imalup amkilgi president lauremam nganbi naikri manipura tangdu leitaba hanjin hanba haibasi india lenga ki khutalai wafamasi amkil amadi Nipko na sinduna kaisam thong moirang ningthau leirakta leiba sana Janamstan Club Community Hall da pangthokiba kungamari suba Manipur Integrity and Solidarity Day gi thoramda maana phongdokhibani kumja English ngani gi ngasi gi numit September kungani pana Manipur gi apunba saktam kai yaroi haiduna apunba Manipur kanba imalup amkil amadi National Identity Protection Council Nipko na sinduna satkhiba miyamgi khongsat adu ningsingduna pangthokiba thoram aduga mari leinana kunga mari suba Manipur Integrity and Solidarity Day Observation Committee gi chairman su oiribi amkil gi president Laurambi nganbi na hai kumja English ngani gi ngasi gi numit asida Manipur gi saktam kai bi yaroi heba Manipur miyam na sakhiba khongsat amadi numit aduda singburoi tamburoi singna amatu oina Manipur gi saktam kai bi yaroi na laukhiba ware badu ningsingduna ngasi gi thoram asi pangthokuni kumja English ngani gi matam aduda Manipur gi territory maset ama konsilaga Southern Nagaland semgani haina honarakhiba du yaningdaba phongdoktuna miyam gi khongsat adu sakhibani Manipur gi ngamkhai kaiba yaroi haina matam aduda miyamna amatu oina haukibi ihawaduna NSN IM amadi India aniki ceasefire agreement gi Bangkok department yanakhiba without territorial limit haiba wapamadu India lenga lauthokibani ngasigi numit as Manipur gi puari di yam singthani ngai oiba numit amani haina phongdokhi amaromda irang asigi matanga palladuna lauremam nganbi na hai hauji lamdam asida thoklibi irang asigi waroisinama purakpa haibis India lenga ki khutalai hauji Manipur oiriba phibam asi laksinba ngamdraba Manipur gi security advisor Kuldip Singha pham thadok phamthui amaromda Manipur police ki DGP oibi yaba Manipuri masa leina mitop amana Manipur gi DGP ohen baibisi Manipur gi miyam gi right matpani asigumba thawong asi Manipur gi miyam na yaba ngamloi hauji leiriba phibam asida akhoi masel amana amada moral sisinaba asi yariba makai sathadabana fagani Manipur tangdu leitaba hanjilangna bohonabada India lengana thamoi sengna thabak tawba sangi Manipur si India gi saruk ama oibanina atopasingna Manipur landarakpa matamda India lengana Manipur ngak sengadabani haina magna makhataki makasa tharakpoina toba pawmana SSC digi recruitment yawo sakhiba Meetei ahungi manungda ama rescue tawre ani khangdri JC semduna memorandum pisinkhre New Kaithal Manbi the Pangtokpa SSC digi recruitment yarunabagi dama ngarang mayumdagi sakhiba Meetei masa ahum mayungi miyoisinga paw phawnaba phangkhitabadagi thina duna lakhibatu makhoi ahungi manungda amadi army na rescue tawba ngamle haidi police dagi phangba pawna hai army dagi kanba ngamlaba miyoi dudi thawal khekman maning laikai digi ningombam Johnson apokpa sanjoi kawi makhoi ahumna Google Map ti yenglaga satpada Kaithal Manbi asi onana sakhiba oirambe yai makhoi na paikiba mobile phone gi last location asi kangla tongbi oi khaidi thiba phangdana leidiba mi ani edudi thawbal lesang them awang laikai digi oinam thoithoi amadi thawbal khekman wang mataba me laikai digi thoksom thoithoi bani makhoi ahumgi manungda thawbal khekman maning laikai digi ningombam Johnson di leimakhong da leiba army sing rescue torba matung Imphal West police ta shinnarakhi bani haidi Amaromda ngasi ayuk thawbal khekman jila kaithil da miyam geba mifam ama pangthoklaba matung JC ama semduna DC thawbal da memorandum ama su pisin khre memorandum pisinduna SP ga unarurba matungda Peace and Relief Committee khekman gi convener L Subol hai makhoi ngarang army gi recruitment yaruna basakhibani angang amadi phangle duba angang adugi masak udriba amadi wari sanaba phangdribanina wakhal da nuaitaba amadi phawi Maramaduna lengana athuba matamda imungi miyoi singasu unahanbiu hairaduna makhoi bu phangnaba thibada miyamna su mating pangbiu haina su phongdokhi amaromna thiba khangdra leiriba angang ani Assam Rifles na kanma ngamle haina khangalaglabasu hausik phabi oina sinnarakpa leitri haidena su paushtu makhatari atopa pawmana Kuki singna Jiribam da akan be attack sa tharakre maira pai bina AR thingkre
Myanmarꯗꯒꯤ Kuki militants ama palo Manipur changsinkhre haiba report ama sandorakpadagi miyamna mipainaduna leiringai ngasi Kuki khulai paibisina ngasi Jiribamgi mongbung Meetei khul nungmai amasung bom kapsilaktuna landarakpadagi mafam aduna leiriba khul ngakpasingnasu handuna akan mamongna khuthonakre thawdok thokpamdagi phangba paw amagi matunginadi ngasi ayuk pung 11 minute 10 rom tabada Kuki militants na Jiribamdagi kilometer 3 lom satlaga leiba Mongbunga taina bari zuri haiba mafam adudagi maike ani rom dagi landarakibane Kuki khulai paibisinga aduna landarakhiba aduna khul ngakliba khunja singa madi mafam aduna ngakseliba security force nasu maike ani makta pung amarom numai kapnaki khuthokna badu ngihak lepluraba matung nungthil pung ama tabadagi amu Kuki singa mongbung saijang Kuki khulom dagi amu hana numai kapsilakpadagi haujuk pawba matat oina akan mamongna numai kapnari Nakal Amaromda Kuki khulai paibisna landarakuna nakal animakta khuthoknaringai marakta Assam Rifles ki kangbu amana mongbung tamna sangsilangna bahonabada maira paibisna Assam Rifles sangba yaru hena Jiribamgi pasau singdong leikai manakta nupi maira paibi miyamna Assam Rifles sing sangba yaru hena thattuna thamkhre haidi haujuk phawbi oina nongmai kapna khiba duda aso apan mi simina yawgi pawdi leite hanesu pawsna makhatari atopa fawmana KCP Taibanganba group na sengdorakli pauksi asida KCP gi group mangaga lenga ka pisto ki damak process hore haba heading gi makar ngarang phone ki pawda KCP gi Taibanganba group yawi haidibisi aranba wafam ni haina lobasi gi information and public officer khongrang tha pa Meetei na thadorak pa sirol amana haidi pawdu yawki ba group manga dudi KCP Paikomba KCP Poirei Meetei KCP Khoirangba KCP Lamyanba Khuman amadi KCP Taibangan mani group singa siga KCP Taibangan ba group ka punna satminaba amadi process asita yawba leiti aduna pawsina maram oiraga miyamna samnaba pokpidanaba haijari group asi wakhalon manaba group kharaga hana satminari lup asina thoklibi isu osida hobodagi miyam amadi iramdamgi ngamkhai ngaknabagi dama yeknaba jau sin Kuki terrorist singa lan thingna lakfi makha tanu thengna khigani Iramdamgi apunba saktam saganaba ninganaba leitana hona khigani miyamna su iramdamgi damak lanthengna group kudimak thauna hapiyu haidin su pawsta pali atopa pawmana amzo amasum EGM na media legal assistant fanama lingnaba warep laukre Editors Guilds of India EGI na All Manipur Working Journalist Union amzo amasum Editor Guilds Manipur EGM bu Chief Judicial Magistrate Imphal East ki quota appear to honbigi muhuta Supreme Court oina kauduna sel ka hena sading to honba sig yenglaga amzo amasum EGM na media legal assistant fund ama lingna bu warep laure hadi amzo amasum EGM na thadora pasirola manahai media legal assistant fund ama lingba sina Supreme Court ki case asi thengna badana tana tungda media person sing amasum reporter sing bu legal case lokhalak terrorize tawbada sel ge amasum legal gi mateng pangani Fanasi amzu ki mihut EGM ki mihut legal advisor amana lusingba legal team amasum satar accountant ama yawba management committee amana handle tawgani amzu amasum EGM ki president singna co-chair oigani haidi journalism reporter sing amadi publication nataba lanai oiba case sing dari fanasi digi mating tawroi legal assistance launabigi application kudima kupna yengsilaga PCI ki guideline da yumpham oiba local gi phibam yengduna ethical amadi relevance reporting da management committee na clear tawgani yellow journalism natragana pet news oiba case sing dadi mateng pangbi hopum leti fanasi gi donor khudimak masagi ayabu yawraga lawgani miyamna khangan gani amadi sahi gi account statement puthokani fanasi gi mathakta advocate sing na Manipur gi press ki ningtama ngak senbada masagi interest leirabadi mateng lakpada taran okani Hauzik Supreme Court case thengnari basida advocate sapam bisorja damasuma ki associate singna mating pangli adumaina makhoi gi satok sin tawbudadi amzu amasum EGM na puthokani hanesu sirol sina makhatari atopa pawmana furup ki mating nahongna saganaba sanabagi ihau sangsilagani mahairoi lupmanga Desham General Secretary Thoi Panaikre National Health and Well-being sports na miyoybigi haksang mupana thambadana tana stress anxiety amadi depression hanthanduna pungning wakhal sunungain lehali wafam sing asi ko kaithil leiba desam head office ta pangthokiba mahiroi lupmanga ga paumising unabigi thoramda mangna phongtokibani
Mana maka taraduna mi amana sanaba haibisi haksang fanaba sanaba masana amada sanaba animak haksang phaba haibisiga hakthingnana mari lene haksang phana leinabagidamak miyoedu nisa sadaba haibisi yamna maruoi maram aduna lamdam asida nahasingna nisagi ipaktagi lapna lehanana bohanabada sport haibisi thoidokna maruoi masina national health fana thamduna sakotpa nungai phabu khunai ama lingbur asabu thaudang lawi mauna community building ki matang na haikibada sport na community building da asabu thaudang lauduna sport na national unity sakatpada asabu thaudang lawi masina politics ethnicity amadi religion na khaibung tahanaba bu maithiba piduna national unity sakatpa ngamgani apartheid na matam sana kanglup singe marakte sathina nakpak tanaru raba south africa na english ngama samapan ga maudraga mangagi ragabi world cup thoi matamda levasigi ihan hanba black president na white ngak toiba team madugi jersey uniform setuna trophy lawru saru gyakhiba thaudo symbol of national reconciliations and unity ohi masina sathina tokhai tanaru raba south africa bu nahaunana punsinbara singthaningai oiba ichelpikhi maram aduna manipur gumba deeply ethnically polarized society amada sport ki role yamna marhoi national identity ki matangna palladuna malemda furup amagi sakam takpada natana civilization amagi masak sutai sport team sing amadi athletes sing na furup amagi culture value amadi identity masak takli Brazilian sing ki top football masana zoga bonito da makogi skill player amadi creativity uthoki ngasidi aikogi khunai india lenga na matam sangna lakthu duna palakpana mara moiraga lengmu ot ngam silaktre nongmu asum sarakle patapum tharakle amasu matik yaure maramaya masina maramoiduna manipur sport nongmu south tharakle maning halak Manipur sport nomunomagi south tharakle maning halakle Manipur sport tamangamdaba phibam amada leire ngasi saliba threat asi makhatana sumsa tharabadi India gi sport ki power house ne hainariba Manipur si puari oina lehoragani maramaduna mahairoi lupmanga amadi sanaroi singaloina lewa miyamga punna honamina ba mathau tai haikenasu pausta phungdurakli makhasa tharakpo oina kanglipaki mairadagi lokosaraga Kuki hum drak corner Nagaland police na Phare Kuki masa yauna miyoi mari lupa crore ahum rongi mamaloi gada badrak kona na Nagaland police kangbuna Phare hari paus nasi Manipur gi karataka tamna sanaba honaramba tuan gari ahum Nagaland police amadi Nagaland narcotic police ki kangbuna khuzuma police station manatu sector ki thaudokta gari sing adudagi kg ani ga gram samapan oigada w white tablet sing kona na miyoi mari fagat hibne hari Atopa tian mapao mana accident na miyo ema leikidre amana sokli ngara numidang pung mapalom taba matamna tidim lambi paringi kwa kaithel police outpost mamangi lambi de thamba police ki barricade gari masa thautun lakpa miyo ani na thomjinbagi thaudok ta miyo ema leikidre amana soktuna lekana kre hari thaudo odura leikidra ba miyo edu kwa kaithel konjeng leikai digi nandaibam benebon kawi aduga soktuna lekatnari ba miyo eduna leikai edu maktadigi sanasam sumit kawi hari Atopa paomana Kuki zaugi tuan group sing punsin Kuki tava mafam sing da total shutdown gi khongjang sanction ki badagi khuntak lan sibuga manakre memor gi ningthina train torba Kuki militant sama palo Manipur sangla khre haiba aran ma pau sandokli haina yaning da ba phungdok tuna Kuki zaugi tuan malup singna Kuki zaugi area da total shutdown gi khongjang sathari khongjang asigi manung sana committee on tribal unity kotu na kangpokpi district ta ngarang ayuk pung taruk tagi hauduna numit nini supna district asigi mafam punamakta total shutdown gi khongjang sanction daukre Indigenous Tribal Leaders Forum ITLF na su Kuki zau na khunda pa mafam singda ngasi nom yoeba total shutdown gi khongjang sangsli masigi damak ngarang dagi hauduna hayeng September 18 phau Chusampur yauna Kuki zau na khunda pa mafam singda leiba school institution amasung office sing thong lona na bakhangan maga loina makhoi gi volunteers sing high alert thangkre loina private amasung government gi medical team amasung ambulance sing standby ta lekre nakal Amaromda Zaumi Students Federation ZSF nasu ngaseyu pung taruk tagi horaga numidang pung taruk phawa pung taragani togi total shutdown khongjang sangchali khongjang asina maram oiduna Chusampur kangpokpi yauna Kuki zauk singda khundaba mafam singda leiriba kaithel sing thonglonaki laloniti gi thabak sab lepre
स्कूल कॉलेज सिंह यावना इंस्टीट्यूशन अमत थोंग हांगना खिद्रे लोइनना लंबी दे गाड़ी सेन खिदबना लोइनना मी अमत सलंदबना कुंताक लन सिबग चप मानखरे अदोमैनमा हौजि खोंजंग संगसिलिङै मनुंगदा पामदब थौदोक थोकपगी पाउदि फंगद्रि हैनसु पाउस्ट मखाताना पली मखा चथरकप ओइना मसम लोइसलकप ओइना तोप पावमना पुक्सेल सेंगबा थाजबमदि नुंगसिनब लैरबदि अमत ओइना पुनसिनब ngamgani गोविंदास आई हाइब वहायसिगी महुत्ता अखोई हाइबसिना सिंदुना थाजनबा पुक्सेल सेंगबा मदि नुंगसिनब लैरबदि अखोई खुदिमक अमत ओइना पुनसिनब ngamgani हाइना यूथ अफेयर्स एंड स्पोर्ट मिनिस्टर गोविंदास कोंथौजम नाइख्रे वाफम सिंगसी वर्ल्ड मीटे काउंसिल WMC न सिंदुना पैलेस कंपाउंड लैबा सिटी कन्वेंशन सेंटर पांगथोकिबा मीटे कनबदा अखोई पुनमकी थौदांग हाइबा खन नैनबगी थौरम अमगा मरि लैना फोंदोखिबनि थौरम अदुना मिनिस्टर गोविंदास कोंथौजम न चीफ गेस्ट WMC की चेयरमैन कर्नल रिटायर्ड गोकुल चंद्र प्रेसिडेंट लोइनना वर्ल्ड मीटे काउंसिल की वाइस चेयरमैन डॉक्टर केएन सान सोशल एक्टिविस्ट डॉक्टर किरण येंद्रेमबना गेस्ट ऑफ ऑनर अमदी सोशियो-political commentator पोसंगबम सनामनीना स्पेशल गेस्ट ओइना सरुक याखिबग लोइनना लमदम असिदा लैरिबा सिविल सोसाइटी ऑर्गेनाइजेशन मैरा पाइबिलो पाउसीर थबक तौरिबा मियोइसिंग सशक्पा सशक्पी अमदी मणिपुरी फिल्म की एक्टर एक्ट्रेस याउन तोंगान तोंगान हिरमना थबक तौरिबा सकनाइरबा मियोइ क्या सरुक याखि अदुगी चीफ गेस्ट की वरोल पीरदुना मिनिस्टर गोविंदास नाहाय लमदम असिदा अखोई खुदिमा करमना पुनसिनगनी हाइबसि मिपुम खुदिमा की वाहंगनि मणिपुरदा लैरिबा मसक नाइरबा लुप कयासु मागी मागी ओइबा पनम वखलोन अदु काइथरकपदगी लुप अदुबु यानिंगदबा मियोइ क्याना खुदोंचाबा लौदुना लुप अनौबा क्या सेमनरि अदुबु मेजोराम गुंबा लेबा अमदा सर्च की लुसिंगबा मना लेंगा की ममाई सुंबा ngamlaga लमदम असिदा करिगी ngamद्रिबनो हाइबतु खनफम थुइ मांगना हाई आई हाइब वखल सिगी महुत्ता अखोई हाइबसिना सिलबा मतमदा पुनसिनबा ngamgani हाइना लवी लोइनरा लमदम असिदा ममांग सहीदगी हौदुना थोकलिबा लान असिदा असिना अखोई खुदिमा पुनसिनबगी मतमम पीरी अमदी अखोईगी इपा इपुसिंगना कदाई फावबा थौना लिंजेल लैरम्मी हाइबदु ngasiगी मिरोलना तमतमना खंगबोरकले अमरोमदा लमदम असिदा थोकलिबा इरांग असिदा मियोइबगी मगुन अमदी इसा इसु फावबा यिंगसिनबिबा वाटपगी ममी तारकलिबसि यामना लेबक थिबने मसि सेमदोकनाबा होना हौसि हाइनसु पाउसिदा मखाताना फोंदोकली दुगा हौजिकोइनदी म्याम पाउसिसु मतांगसे कुसिनजरगे मसि म्याम पुनः नौबा अपडेट ngamiनसि